अहमद सर्गा तैबंग मालेम पृथ्वी अनिबु सेंबीबा योगपी थाकपीबा मपुई पुंगोबु जीसु ख्रिस्टकी मिंग थागतसरी लोइनना इब्जिट मिनिस्ट्री खुदोल तमजरीबु लिजरीबा सुंबा सेंबा टेस्टिमोनी कया सिबु येंबिरीबा ताबिरीबु ख्वाई पुनमकपुसु इकाई खुनजरी ngasisu amuk puduna laksari sarga amasung norokki maramda Reverend Pastor Paki Sakhi testimony 1000 to 1 ahum suba tangkak Reverend Pastor Pak masamak na phungdokpa wahising adu Manipuri lon da handoktuna Ibjet Ministry na mayamda kudol tamjabani testimony sing asi ahobati aroibu phawba tabinanaba amuk kana noloksari hojik taminarasi Reverend Pastor Pak ki testimony 1000 to 1 ahum suba tangkak aina sargada hairiba mafamsing asi amadi uriba saktamsing asi yenglaba matungda ai prithibida amuk halakki aina aigi leizaba lanthumsing aki amogi fazaraba aigi kar manga yauna thadoklami Bible da miyoiba amana prithibida hingadaba asi sangsat oina sahi 60 dagi marifu phawbane adubu kaidongoi mi amana tebang pan thadokani haiba asidi isor mahaktana khangi kanagumba amana sahi 60 dagi marifu yau phawba yaudringai gi mamangda sikhiba yai aina aigi leijaba lanthum kudimak aigi phiron phawba yauna pithokhinanaba ipukningda lepki aina sargada ahum suba mafamda urakkiba mising ado ikaina aran khubam haibadi kanbiba phangki makoidu pastor singni Sarskil ahalaman singni dikan singni amasing isor ke thabak sudaba believer singni segairaba yum apakpa aduda masing yamlaba church ki dikan sing amadi ahalaman sing leihawe adumakpu madu norokki mafam adudagidi yamna phaba hele adum oinamak kanana sarga sangbadabu asigumba mafamda karigi sangninglugani madugi ikaibana thalaba mafam aduda aigi panthung oiroi makoigi phiron sing phawba segairami sargada siguma fazaraba yumsing sananaba Christian singidamak kari kari tawba darkar oibage ahanbada aikoina ngamliba makai miyoi kayada pau sandokpa tai matau karamna aikoina miyoi kayada pau sandokani sargadu aduna ingonda taklame karigumba prabhupu khangdaba kanagumba thajadaba mi ama leirabadi hairiba mi asimaksida nahakna apawa pau sandok nanaba napungning sab yungna lepa mikup adumaktada sargada nangi yum sananabagi masak piragane nahakna lepa leitana makoigi aran khubamgidamak haijabirabadi yum sananabagi masak hena pigani nahakna makhatana makoibu yengsin bigadabani satpigadabani amasung makhatana pau sandokadabani masina nahaki sargagi yum aduda hena masak hapsin bigani karigumba nupa natraga nupi aduna fazaba mafi senanaba leitabagi maramna church kaba ngamde hairagadi nangna makoida khara pibigadabane nupa natraga nupi aduna karigumba Bible leite hairagadi nangna ama pigadabane nupa natraga nupi aduna Bible pananaba anu leite hairagadi nangna makoigidamak madu pibigadabane mi adubu isora chingbiraknanaba nangna ngamba atusu pibigadabane khwaidagi phaba sargagi yumda leiriba makoising adu prithibida matam kayarak apawa pau sandokraba makoising aduni adudagi sarga dut aduna aibu tarama chen busing leiba phajaba yumsing aduda purame apawa pau kaya sandokraba daram chen ba mising masida lei masi sargagi maroiba mafam shahar adu male Christian singi itihas ta khwaidagi chawba amasung khwaidagi phajaba yumsing leiba mioi mari lei dut aduna ingonda utpiki American evangelist Dale Moody British pastor John Wesley Italian gi evangelist amadi Korean evangelist pastor Choi Gunnu masigi mioi mari asina sargada khwaidagi chawba yumsing lei masigi mioi mari asina makoigi punsi siramdai phawba mi singda apapawa pau leptana sandokhi Korean singi thajaba singi marakta yum yamna chawba ama leiba karisu oidaba believer ama leirami masigi karisu oidaba believer asina mahaki lan thumsing kaithoktuna church kaya sakhi prithibida mahangna lairabasingda seng bag lising ahum piki mahangna lona pastor amadi leader sing lising kayada senthumgi mateng pangki
ꯃꯍꯥꯛꯅ ꯆꯍꯤ 65 ꯁꯨꯔꯕ ꯄꯥꯁꯇꯔ ꯑꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯟꯈꯤ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯔꯆꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯁꯔꯒꯗꯨꯠ ꯑꯃꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯑꯩꯅ ꯇꯥꯈꯤ꯫ ꯃꯆꯥꯛꯁꯤꯡ ꯂꯥꯛꯂꯦ! ꯑꯩꯅ ꯑꯩꯒꯤ ꯌꯦꯠꯇ ꯂꯩꯔꯤꯕ ꯗꯨꯠ ꯑꯗꯨꯗ ꯃꯆꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯑꯄꯤꯛꯄ ꯆꯔꯆ ꯑꯃꯗ ꯗꯤꯀꯟ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒꯤꯅꯤ꯫ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯃꯆꯥꯛꯁꯤꯡ ꯐꯪꯏ꯫ ꯃꯍꯥꯛ ꯂꯥꯏꯔꯖꯔꯕꯁꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯔꯆ ꯃꯦꯝꯕꯔ 34ꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯍꯥꯏꯖꯕꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯔꯆꯄꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯑꯇꯩ ꯗꯨꯠ ꯑꯃꯅ ꯂꯥꯎꯔꯛꯄ ꯇꯥꯔꯝꯃꯤ, ꯑꯈꯟꯅꯕ ꯄꯣꯠ ꯑꯃ! ꯗꯤꯀꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯗ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯗꯤꯀꯟ ꯅꯨꯄꯤ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯃꯥꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯌꯦꯔꯨꯝ 5 ꯑꯃꯒ ꯈꯣꯡ ꯃꯣꯖꯥ ꯖꯨꯔꯥ ꯑꯃꯒ ꯄꯥꯁꯇꯔꯒꯤꯗꯃꯛ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯑꯄꯤꯛꯄ ꯈꯨꯗꯣꯜ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯁꯔꯒꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯆꯥꯛꯁꯤꯡ ꯑꯣꯏꯔꯛꯂꯦ꯫ ꯑꯅꯤꯁꯨꯕꯗ, ꯁꯔꯒꯗ ꯌꯨꯝ ꯆꯥꯎꯅ ꯂꯩꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯈꯣꯏꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯃꯗꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛ ꯕꯤꯜꯗꯤꯡꯁꯤꯡ ꯑꯃꯗꯤ ꯆꯔꯆ ꯕꯤꯜꯗꯤꯡꯁꯤꯡ ꯁꯥꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯁꯔꯒꯗ ꯑꯩꯅ ꯑꯍꯟ ꯑꯃ ꯃꯃꯤꯡꯅ ꯆꯣꯏ ꯀꯧꯕ ꯑꯍꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯔꯒꯗ ꯂꯩꯕ ꯀꯣꯔꯤꯌꯥꯒꯤ ꯑꯍꯟꯁꯤꯡ ꯑꯃꯗꯤ ꯗꯤꯀꯟꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯔꯒꯗ ꯂꯩꯕ ꯌꯨꯝ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯅ ꯋꯥꯡꯏ꯫ ꯆꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯔꯟꯅ ꯆꯔꯆ ꯀꯌꯥ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯨꯠ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯑꯩꯒꯤ ꯌꯨꯝꯗꯤ ꯀꯔꯝ ꯇꯧꯕꯒꯦ? ꯃꯗꯨ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ꯭ꯔꯥ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯍꯣꯏ, ꯆꯠꯊꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯌꯦꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯂꯦꯞꯇꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯗꯨꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯅ ꯃꯗꯨ ꯌꯦꯡꯕ ꯌꯥꯍꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯥꯞꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤ꯫ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯊꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯪꯂꯝꯃꯤ, ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯌꯨꯝ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯗꯨ ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯌꯦꯡꯕꯗꯗꯤ ꯁꯥꯒꯠꯄ ꯍꯧꯕꯒꯤ ꯌꯨꯡꯈꯠꯄ ꯈꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯂꯥꯎꯔꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯍꯜꯂꯝꯂꯤꯕꯅꯣ? ꯃꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯌꯨꯝꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯀꯣꯔꯤꯌꯟ ꯋꯥꯔꯗꯒꯤ ꯀꯜꯍꯧꯔꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯆꯔꯆ ꯑꯃ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯔꯆ ꯑꯁꯤꯗꯒꯤ ꯃꯦꯝꯕꯔ 5,000 ꯌꯧꯔꯛꯈꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯏꯟꯁꯤꯟꯕꯤꯕꯒꯤ ꯃꯄꯥꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯈꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯣꯟꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯁ꯭ꯀꯨꯜ ꯀꯌꯥ ꯁꯥꯒꯠꯈꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯄꯥꯁꯇꯔ 990 ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯂꯥꯏꯔꯕ ꯑꯉꯥꯡ 100ꯗ ꯁ꯭ꯀꯣꯂꯔꯁꯤꯞ 100 ꯄꯤꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯂꯩꯅꯅꯕ ꯌꯨꯝꯁꯤꯡ ꯁꯥꯕꯤꯈꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯆꯪꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯊꯣꯡꯒꯠꯄꯇ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯑꯩ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯗꯨꯠ ꯑꯗꯨꯅ ꯑꯩꯕꯨ ꯆꯩꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯈꯤ, ꯁꯔꯒꯗ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯩꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯃꯤꯁꯤꯡꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯌꯨꯝ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯇꯧꯕ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯤꯁꯤꯡꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯈꯤ꯫ ꯄꯥꯎ-ꯆꯦꯁꯤꯡꯅ ꯐꯥꯎꯕ ꯅꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯁꯥꯒꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯌꯨꯝ 3ꯒꯤ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯊꯣꯟ 3 ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯄꯤꯛꯄ ꯀꯥ ꯀꯌꯥꯃꯔꯨꯝ ꯑꯍꯥꯟꯕꯒꯤ ꯃꯊꯣꯜ 2 ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯗꯨꯠ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯥ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕꯁꯤ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯀꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯅꯤ꯫ ꯑꯩꯗꯤ ꯏꯆꯥ 4 ꯈꯛꯇ ꯂꯩ꯫ ꯑꯩꯅ ꯈꯨꯝꯈꯤ꯫ ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯅꯠꯇꯦ, ꯃꯈꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯅꯤ꯫ ꯑꯩ ꯃꯗꯨ ꯄꯥꯝꯈꯤ꯫ ꯑꯩꯅ ꯍꯪꯂꯝꯃꯤ, ꯑꯩꯒꯤ
ꯃꯥꯁꯇꯔꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯗꯨꯗꯤ ꯃꯊꯛ ꯏꯊꯪ ꯊꯪꯕꯗ ꯃꯗꯨ ꯂꯩ ꯍꯥꯏꯅ꯫ ꯃꯗꯨꯅ ꯑꯩꯕꯨ ꯁꯨꯛꯊꯍꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯀꯥ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ꯫ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯂꯣꯏꯁꯤꯟꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯨꯠ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯅꯍꯥꯛ ꯁꯤꯕ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯃꯁꯨꯡ ꯀꯥꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯆꯥꯛꯁꯤꯡ ꯍꯦꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯅꯪ ꯃꯗꯨ ꯚꯥꯞ ꯇꯥꯕ꯭ꯔꯥ? ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯥꯔꯇꯤꯐꯤꯀꯦꯠ 2 ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯑꯣꯔꯐꯥꯟꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯛꯈꯤꯕ ꯃꯇꯝꯗꯨ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯆꯔꯆ ꯁꯥꯔꯚꯤꯁ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯏꯪꯕꯒꯤ ꯃꯔꯝꯅ ꯅꯤꯛꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯅ ꯁꯔꯒꯗ ꯑꯩꯕꯨ ꯃꯅꯥ ꯄꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯅ ꯇꯥꯛꯂꯝꯃꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯤꯇꯪ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯆꯥꯅꯅꯕ ꯇꯜ ꯂꯩꯕꯤꯕ ꯑꯗꯨꯅꯤ꯫ ꯁꯦꯟꯐꯝ ꯑꯗꯨꯅ ꯄꯥꯝꯕꯩ ꯑꯣꯏꯗꯦ, ꯊꯕꯛ ꯑꯗꯨ ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯗꯨꯅ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯄꯩꯁꯥ ꯑꯗꯨ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯤꯉꯩꯗ ꯗꯨꯠ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯅꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯐꯖꯕ ꯌꯨꯝ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯤꯒꯦ꯫ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯕ ꯃꯇꯝꯗ ꯅꯪꯅ ꯆꯠꯇꯨꯅ ꯃꯤꯁꯤꯡꯗ ꯁ꯭ꯋꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛꯀꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯎꯈꯤꯕ ꯈꯪꯈꯤꯕ ꯑꯗꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯥꯁꯇꯔꯁꯤꯡ ꯑꯃꯗꯤ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ ꯃꯗꯨꯗꯤ ꯆꯠꯐꯝ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯅꯅꯕ ꯃꯐꯝ ꯑꯃ ꯅꯍꯥꯛꯅ ꯁꯥꯒꯠꯄ ꯄ꯭ꯔꯚꯨꯅ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯊꯥꯖꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯐꯖꯕ ꯌꯨꯝ ꯁꯔꯒꯗ ꯂꯩꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯚꯔꯦꯟ ꯄꯥꯁꯇꯔ ꯄꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ 1001 ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫